ꯑꯩꯗꯣ ꯍꯥꯏ ꯃꯌꯥꯝꯒ ꯍꯥꯏꯗ꯭ꯔꯥ ꯀꯔꯝ ꯑꯄꯧꯕ ꯈꯔ ꯈꯔ ꯍꯥꯞꯄꯒꯦꯀꯣ ꯄꯨꯊꯣꯛꯅꯔꯤꯅꯦ ꯍꯥꯏꯕ ꯀꯥꯏꯗꯣ ꯍꯥꯏ ꯃꯌꯥꯝ ꯑꯩꯗꯣ ꯚꯤꯗꯤꯑꯣ ꯅꯝꯗꯕꯁꯨ ꯀꯨꯏꯔꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯚꯤꯗꯤꯑꯣ ꯅꯝꯒꯦꯅ ꯅꯝꯈꯤꯕꯕꯨꯗꯤ ꯅꯠꯇꯦꯕꯀꯣ ꯑꯗꯣ ꯂꯥꯡꯕꯟꯒꯤ ꯇꯔꯄꯣꯠꯁꯨ ꯌꯧꯔꯛꯑꯦꯅ ꯑꯩꯗꯣ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯃꯇꯦꯛ ꯁꯨꯝ ꯅꯝꯖꯔꯛꯄꯅꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣ ꯊꯥꯒꯠꯇꯕꯁꯨ ꯀꯨꯏꯔꯦꯗꯅ ꯑꯗꯣ ꯁꯤꯗꯒꯤꯗꯤ ꯑꯗꯨꯝ ꯂꯦꯞ ꯂꯩꯇꯅ ꯇꯞ ꯇꯞ ꯊꯥꯒꯠꯆꯔꯛꯀꯦ ꯃꯌꯥꯝꯅ ꯑꯩ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯗꯣ ꯑꯗꯨꯝ ꯂꯥꯏꯚꯇꯁꯨ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯕ꯭ꯂꯣꯛ ꯃꯆꯥ ꯁꯨꯃꯥꯏꯅ ꯅꯝꯕꯁꯦ ꯑꯩ ꯀꯌꯥ ꯍꯩꯇꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯃꯈꯥ ꯇꯥꯅ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯗꯣ ꯁꯤꯗ ꯍꯤꯟꯖꯥꯡ ꯁꯦꯝꯕ ꯈꯣꯠꯄ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯏꯆꯦ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯚꯤꯗꯤꯑꯣ ꯃꯈꯥ ꯇꯥꯅ ꯌꯦꯡꯃꯤꯟꯅꯔꯁꯦ ꯃꯌꯥꯝ ꯃꯈꯣꯟꯗ ꯍꯟꯗꯣꯏꯔꯣ ꯃꯈꯣꯟꯗ ꯍꯟꯗꯕꯤꯗ ꯑꯩꯒꯤꯁꯨ ꯉꯥꯛꯇ ꯉꯥꯏꯔꯝꯃꯅꯤ ꯇꯧ ꯑꯩꯁꯨ ꯁꯦꯝꯅꯤꯡꯉꯦ ꯍꯥꯏꯕ 이번에는 ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯗꯣ ꯆꯥꯛ ꯑꯗꯨꯝ ꯆꯥꯔꯦꯕꯀꯣ ꯑꯩꯗꯣ ꯚꯤꯗꯤꯑꯣ ꯃꯈꯥ ꯇꯥꯅꯁꯨ ꯅꯝꯗ꯭ꯔꯦ ꯆꯥꯛ ꯆꯥꯊꯣꯛꯑꯦ ꯆꯥ ꯆꯥꯊꯣꯛꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯣꯃꯣ ꯍꯧꯁꯤꯅꯀꯣ ꯑꯩꯈꯣꯏ ꯏꯆꯦ ꯍꯣꯏ ꯂꯥꯛꯑꯦꯅ ꯑꯗꯨꯒꯤ ꯃꯣꯃꯣ ꯍꯧꯋꯤꯅꯦ ꯑꯗꯣ ꯃꯣꯃꯣ ꯍꯧꯕ ꯁꯦꯝꯕ ꯁꯥꯕꯗꯣ ꯑꯩꯈꯣꯏ ꯏꯆꯦ ꯍꯣꯏꯅ ꯂꯣꯏ ꯇꯧꯔꯝꯃꯦꯕꯀꯣ ꯑꯗꯨꯒ ꯑꯩꯗꯣ ꯑꯗꯨꯝ ꯌꯥꯎꯁꯜꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯣꯃꯣ ꯆꯥꯅꯕ ꯈꯣꯠꯅꯕ ꯑꯗꯨꯝ ꯇꯧꯔꯦ ꯑꯗꯣ ꯃꯈꯥ ꯇꯥꯅꯁꯨ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯅꯝꯒꯦꯅ ꯈꯜꯂꯝꯗꯕꯅꯦ ꯑꯗꯣ ꯑꯗꯨꯝ ꯅꯝꯅꯤꯡꯕꯒꯤ ꯊꯤꯝ ꯂꯥꯛꯄꯗꯤ ꯅꯝꯁꯜꯂꯛꯄꯅꯦꯕ ꯅꯝꯒꯦ ꯈꯟꯅ ꯅꯝꯗꯕꯗꯤ ꯅꯠꯇꯦꯕꯀꯣ ꯁꯤꯗ ꯀꯩꯁꯦ ꯍꯥꯏꯅꯤ ꯐꯖꯩꯌꯦ ꯁꯥꯔꯦ ꯇꯨ ꯑꯟꯗ꯭ꯔꯥ ꯌꯦꯟꯒ ꯇꯧꯗꯣꯏꯅꯦ ꯆꯤꯀꯟ ꯃꯣꯃꯣ ꯇꯧꯗꯣꯏꯅꯦ ꯈꯪꯗ꯭ꯔꯣ ꯐꯖꯕ꯭ꯔꯥ ꯌꯦꯡꯒꯦ ꯋꯥ ꯃꯟꯒ ꯕꯪ ꯀꯥꯔꯦ ꯌꯦꯟꯁꯦ ꯀꯌꯥꯝ ꯌꯥꯝꯒꯦ ꯑꯣ ꯇꯨꯗꯤ ꯒ꯭ꯌꯥꯁ ꯌꯥꯝ ꯇꯧꯗꯣꯏꯅꯣ ꯍꯥꯟꯅ ꯐꯨꯠꯇꯦꯀꯣ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯃꯣꯏ ꯀꯩꯅꯣ ꯇꯧꯕ ꯈꯨꯇꯧꯗꯣ ꯇꯧꯖꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯍꯩꯖꯕꯒꯤ ꯃꯑꯣꯡꯗ ꯇꯧꯖꯕꯅꯦꯕꯀꯣ ꯍꯥꯏꯗꯤ ꯃꯤ ꯐꯥꯁ ꯐꯨꯗꯇꯒ ꯇꯧꯕꯗꯨ ꯅꯠꯇꯦꯕ ꯑꯗꯣ ꯍꯣꯔꯦꯟ ꯑꯃꯨꯛ ꯆꯥꯔꯒꯦ ꯃꯣꯃꯣ ꯈꯣꯠꯄ ꯇꯧꯔꯒ ꯌꯦꯟ ꯀꯩꯀꯥꯗꯤ ꯁꯛ ꯇꯧꯔꯒꯦ ꯃꯁꯤ ꯁꯥꯈꯤꯕ ꯃꯥꯜꯂꯦꯕꯣ ꯈꯤꯇꯪ ꯁꯥꯡꯉꯦ ꯑꯩꯕꯣ ꯍꯥꯏꯌꯣ ꯃꯌꯥꯝ ꯁꯨꯝ ꯃꯤꯅ ꯀꯩꯅꯣ ꯇꯧꯗꯅꯕ ꯑꯩ ꯁꯤꯗꯤ ꯍꯥꯞꯄ ꯉꯝꯃꯨ ꯃꯌꯥꯝ ꯑꯩ ꯉꯥꯡ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯇ꯭ꯔꯤꯉꯩ ꯃꯔꯝ ꯀꯩꯀꯥ ꯈꯔ ꯍꯥꯏꯖꯔꯒ ꯋꯥꯔꯤ ꯁꯨꯝ ꯁꯥꯕ ꯑꯩꯈꯣꯏ ꯆꯦ ꯏꯕꯥꯅꯤ ꯋꯥꯔꯤꯗ ꯁꯨꯝ ꯄꯨꯊꯣꯛꯅꯔꯤꯅꯦ ꯍꯥꯏꯕ ꯀꯥꯏꯗꯣ ꯗꯥꯏꯔꯦꯛ ꯑꯣꯛꯅꯕꯗꯤ ꯅꯠꯇꯕ ꯑꯗꯨꯗꯩꯅ ꯑꯩꯈꯣꯏ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯗ꯭ꯔꯤꯁꯦ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡ ꯑꯩ ꯋꯥꯔꯤꯁꯦ ꯐꯠꯂꯤꯒ ꯆꯦ ꯏꯕꯥꯅꯤꯁꯦ ꯑꯩꯈꯣꯏ ꯍꯤꯟꯖꯥꯡꯁꯦ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯇꯥꯔꯅꯤ ꯑꯗꯣ ꯑꯗꯨꯝ ꯉꯥꯡꯉꯁꯨ ꯀꯩꯗꯧꯗꯣꯏ ꯅꯠꯇ꯭ꯔꯥ ꯑꯗꯩ ꯑꯩꯈꯣꯏ ꯆꯦ ꯏꯕꯥꯅꯤꯁꯦ ꯀꯩꯅꯣ ꯍꯤꯟꯖꯥꯡ ꯂꯩ ꯆꯠꯂꯨꯏꯕꯀꯣ ꯌꯦꯟ ꯊꯣꯡꯕ ꯀꯥꯡꯍꯧ ꯕꯣꯔꯥ ꯂꯩꯒꯦ ꯇꯧꯒꯦ ꯀꯥꯡꯍꯧ ꯕꯣꯔꯥ ꯌꯥꯎꯔꯝꯗꯅ ꯌꯦꯟ ꯊꯣꯡꯕ ꯂꯩꯔ ꯍꯜꯂꯛꯑꯦ ꯏꯕꯥꯅꯤꯁꯦ ꯁꯨꯝ ꯏꯕꯥꯅꯤꯁꯦ ꯁꯣꯔꯤ ꯁꯨꯝ ꯍꯜꯂꯛꯑꯦꯕꯀꯣ ꯑꯗꯨꯒ ꯁꯣꯔꯤ ꯍꯜꯂꯛꯑꯀꯥꯟꯁꯤꯗ ꯌꯥꯝ ꯊꯦꯡꯕꯁꯨ ꯅꯠꯇꯦꯕ ꯌꯥꯝ ꯉꯟꯕꯁꯨ ꯅꯠꯇꯦꯕ ꯆꯥꯛꯁꯨ ꯆꯥꯅꯗ꯭ꯔꯤꯕ ꯇꯥꯏꯃꯤꯡꯅꯦꯕꯀꯣ ꯌꯥꯆꯪꯉꯛꯄꯁꯨ ꯅꯠꯇꯕꯤ ꯇꯥꯏꯃꯤꯡ ꯑꯃ ꯂꯩꯕꯗꯣ ꯍꯣꯏ ꯑꯗꯥꯏꯒꯤꯗꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯦ ꯏꯕꯥꯅꯤꯁꯦ ꯁꯨꯝ ꯍꯜꯂꯛꯄꯁꯤꯗ ꯊꯣꯡꯁꯦ ꯂꯥꯡꯈꯠꯂꯝꯗꯥꯏꯁꯦ ꯊꯥꯁꯦ ꯌꯥꯝ ꯐꯖꯈꯠꯂꯛꯄꯅꯦꯕ ꯊꯥꯁꯦ ꯌꯥꯝ ꯐꯖꯕꯗ ꯑꯩꯅ ꯍꯥꯏ ꯆꯦꯆꯦꯗ ꯆꯦꯆꯦ ꯉꯁꯤꯁꯦ ꯊꯥ ꯌꯥꯝ ꯐꯖꯗ꯭ꯔꯥ ꯁꯤꯅꯦꯕꯀꯣ ꯑꯩꯈꯣꯏ ꯆꯦꯅ ꯍꯥꯏ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯩ ꯑꯗꯣ ꯅꯍꯥꯟꯋꯥꯏ ꯈꯨꯃꯥꯍꯣꯏꯅꯒ ꯊꯥ ꯐꯖꯩꯒ ꯍꯥꯏꯗꯣ ꯌꯥꯝ ꯐꯖꯅꯤ ꯈꯣꯠꯄꯅꯤ ꯃꯇꯝꯗꯨꯗ ꯃꯩꯒ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯍꯥꯏꯔꯒ ꯏꯕꯥꯅꯤꯁꯦ ꯌꯥꯝ ꯐꯖꯩ ꯈꯣꯠꯂꯦ ꯉꯥꯡꯅꯕ ꯁꯨꯃꯥꯏꯅ ꯍꯦꯛ ꯌꯦꯡꯊꯔꯛꯄꯁꯦ ꯁꯥꯔ ꯍꯦꯛ ꯃꯊꯛꯇ ꯊꯥ ꯌꯦꯡꯉꯝꯃꯒ ꯄꯨꯂꯞ ꯌꯦꯡꯊꯃꯤꯟꯅꯔꯛꯏꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯌꯦꯡꯊꯔꯛꯄꯁꯤꯗ ꯈꯣꯡ ꯈꯛꯇꯅꯤ ꯀꯣꯔꯤꯁꯦ ꯁꯨꯃꯥꯏꯅ ꯁꯦꯟ ꯆꯦꯟꯈꯤꯅꯦꯃꯦ ꯑꯗ ꯑꯩ ꯈꯟꯖꯟꯗꯦꯕꯀꯣ ꯑꯩ ꯀꯤꯗꯦꯕꯀꯣ ꯑꯩ ꯀꯤꯗꯕꯗꯨꯗ
아이기 미네 칸도 칸좀 레이버과 안간 바센다 지미네 마카가 미 저 짤람 미시네버과 이 겐데 다이 저 짤래 아코이나 추나 거 미라빠 다 팔락빠 데기 아코이 다고 보이기 와이 세쿠노 데 안간 바센다 지바 아두가 하다가 니고 오리도 아주 뭐 섹노라가 아두가 아코시 라인제 마이 저러가 아두가 코시제 기드나 고잘해봐 아이 코시제 기레는 강해고 아다 이나 가지 마카가 미 저 짤람 미네 마카가 미 땅 잡배 잉기시네봐 짤람 겐데 매ям 담네 살이야 아두가 매ям 되고 아두가 코시제 오늘 코시제 가지 코시제 마 상가 싹 마산이잖아 기버기 안은 딱 코시제 마산 많이 난다 많이 마산 만남 눈ам 튀고 아두가 호와 만남 눈am 튀고 아이 ken기 요사 눈이 동지 아이 기다가 이제 누가 파이도 아이 많이 기미 나라디 호와 살도 너무 더 이종 시간도 시간로가 아두가 아 코시제 많이 떨어가 코시제 아이 샤샥샥 라 아이 디과 기다 좀 사가 기주 기대가 눈이 동지 아이 샤샥 칸들로 뭐 카운터 까는데 안간 바 군다 뭐 카운터 까는데 아이 하이스나 칼로 칸들 디과 아이 ken기다 사이세 하고 없어서라가 나 나간다 코시제나 나가 걔는 뭐 들어오고 농들 나오래 하용만한 데는 할라오네 그러니까 동가 분홍 전지가 나다 하용 시다가 할라오네 아니 마음에 샌드 부터 해서 이메 기렇게 본다 뭐 장에서 봄날 분학교 들어오라기는 분학교 오케이 아두가 와이 좀 상달이네 정말 우와 시네와 아주 우와에 콜레 좀 아니냐 레프라 이게 정리나 정말도 좀 간절하다 이제 사실 그런 또 왜또 해보고 아니 그말 그 줄에 가가 오토할래 아두가 그냥 오토할래 가는 와이 숭숭숭 네 그래 해봐 아스 뭐 있다 근데 아마 안 뜻하면 거기 이게 가는 오이 마이 와이도 아두 이상한 너 봐야지 아마 많이 그도도 아마 저가 불안다 내가 니나 애가 있는지 왜 모은도 아두 짬만 와야지 과도 CS에 참 보고 살 거야 하고 거. 그냥 내가 많이 따니. 너무 해야죠. 야, 해야 돼. 야, 들어. 그냥 시기나. 어떻게 하면 좋아. 그냥 누가 하게. 야, 내가 매미다. 그런 통 정도나. 시간대로 넣더라. 농사. 시작하구나. 제치 갖다 대가. 뭐냐? 나니까 우리가 아빠도 좀 합니다. 또 대갈 통로. 자, 받쳐 이게 또. 시선을 급하게 이거는 좀. 여기까지 오이. 야, 야. 그래, 없어. 아니, 누가 했던 거야? cái hồi này 여기 당시 때 하고 만. 진짜 많이 이런 거 다 주는 거야. 다 주는. cái gì cái trụ. Hồn đi mà. Tại đi nó. ngao ngao lại. Làm sao giờ xin được quả. 야, 누가 참. 싸우고 참 하이가 있다. 합자하고 자. 저도 제가 속이래 되나. 그냥 뭐 먹이래 되나. 좀 하쁘게 땅내. 자기는 야, 뿌리 많이 좋은데. 그 사람 하쁘게. 그러니까 속이래 되나 없어. 아, 사람 하이래. 근데 좀 하이제 비도 할 때 오븐에 커피 하죠 이거. 뭐 있어도. 그 양 하이는 것도 좀. 말이 안 본다. 잘 봐. 뭐야? 아저씨 내 이렇게.ไม่ค่าไม่ค่าภาพอะไรยาวดิสั่งดิตาตัวเนี้ยแล้วสั่งเนี่ยคุยคุยละร้านกันร้านกัน 무슨 나와라. 무슨 나 못하는 거 제일 없다. 못하는 거 아니야. 야, 사람 매주네 또. 그래서 나는 합작을 움직이는 서브도 가서도 애들 어쩌자네. 내 배빨 카람 다시네. 야, 또 이거. 다시. 아까 시래야. 마침 아침에 히로가 또 얼마나 해먹고 그냥 동네에 사는 애. 그게 강디. 나는 무시. 내가 사기는 이제 시다 뭐 먹는 거. 뭐지? 뭐지? 아도면 나도 보고 또 못살 아기야. 좋안.
Ini kadang halan yang kuno kadang tahu juga. Tahu kuno tadi Tahu kuno tadi kita orang ya. rasa tahu kuno jadi Kuno suka tadi aja. kita orang ya. Kuno sakit ada. Kuno tahu. Kau mai Yo teng. mesti marula Kau mai teng. Kau mai teng. Wah. Kuno miya pada mana mentok selera. Yang besar lagi. Friends. Ya Momo, lebih ngai monya sih je, mengasih ke Momo tasang dia. Momo, ada kita balik tangan terus ada. Tahu itu ada. Tapi kalau aku lihat orang meja ini. Iya, yang ada sini. Momo di pasar anu ya tahu sih dia. Kita terus belajar. Momo tahu tahu tidak. Tahu dia. Tahu dia. Oh, sama doa, kalau saya pada tahu di kan gitu. Tapi pada ya. Kita tak sih sungguh suatu yuk. Kita tahu hati udah ya. Tapi sama hanya kita tahu tahu yang. Sudah. Sudah itu tahu. Tunggu itu tahu. Kayak apa sih? Ini gua. Hao itu aja. Hao dah. Ci hao ya semua. Iya, hao iya. Ah. Tuh. Mana di pasar. Hao ya. Hao sama. Cô nhớ hầu này cả. Sao tôi đi được. Dạ, cô nhớ làm tôi học con. Thôi đâu nữa. Bố nó còn lại. Hả? Bố còn tay lại. Học con nè. Không biết rồi. Tay sao? Đó hả? Cái tục của mày sao? Lắm á. Nó cũng phải đâm nha. Thôi anh đi cười sao?